Manipur Circle News ki maikai digi mayam mutaramna oksari mahiroi nupi sing MU ojasingi machasing oiramlabadi kari torongmani SSUM na hairi July marida Manipur University na loba Bachelor of Education gi ani suba semester gi examination da flying squad oina lakpa ojanupa anina mahiroi nupi gi furit khawda humduna check tawi haibagi wathok amato niba asi karigumba mahiroi sing adu oja singi masa uramlabadi kari torongani haina Socialist Students Union of Manipur SSUM gi sirolamana hairi Union asigi President S Yaima maitaina thadurokpa sirolamana hai flying squad oina lakpa oja nupi ama yauna oja ahumgi manungda oja nupa anina mahiroi nupi da karimata khantha batawdana furit khawda humduna sekta haibadagi university ki manungda sarangna batholiba si laibak thibani amasung mahiroi khunaibo ikaiba pibani haibada haiman mathokloi mahiroi nupi singna myamangda ikai iki hundoktuna phongdorak liba wafam asi taraina lobu yaroi mahiroi singna phongdorak liba si ka henba ojagi ethics yaudaba thawong aduna thokhanbani mahiroi sing asi university ki authority singi oja singi masa sing oramlabadi kari haina khangadage maitai khunai da nupi oibasingbu awang mathakta thamduna ngasi phawba lakliba maramna wathok asigi inquiry chathari haiduna namsinduna thamnaba honariba asi laibak thibani hairi सही तरह हेलबा डीजल की गाड़ी सिंह अमदी सही तरह मंगा हेलबा पेट्रोल की गाड़ी सिंह दा पेट्रोल अमदी डीजल पीदबगी वारेप loukhre नेशनल कैपिटल रीजन्स NCR की मतुंग सना लेबा डिस्ट्रिक्ट मंगा यावना दिल्ली दा मपुनसी लोरबा पेट्रोल अमदी डीजल की गाड़ी सिंह दा लाखलिबा नवंबर की तांग अमदगी थाव पिररोय हाइरी हाइरिबा खोंथांग असि दिल्ली लेंगाकना चलिबा था असिगी अमदगी सनाबा हौरगनी हाइना ममांगदा लाउथोखिबनी अदुम मोइनमक मियांगी reaction matung inna athingba si matam khra komthokibani hairi madugi matung Delhi lenga ki maikaidagi commissioner for air quality gi management da haijarapagi matung inna ngarang CAQM gi pangthokiba mifam amana laingak na piba matam gi matung inna sahi tara helaba diesel gi gari singa mati sahi tara manga gi mathak ta lairiba petrol gi gari singda petrol amade diesel pidabagi warep asi laukibani hairi masiga loinana NCR gi manungsana laiba Gurugram Faridabad Noida Ghaziabad amasung Sonipat yauna lakliba November amadagi laingak na piba matam loiraba gari singda thau pidanaba warep asi laukibani CAQM na laukhalakliba khongthang asigi matung ina gari singi sahi khangdoknaba thaugi pamsingda automated camera system thangbadori hari loinana traffic police singnasu matam helaba gari sing lambida satanaba thabak laukhalagani hari police officer amada khut tharubagi maral siraduna AT gi tengoloi taruk police na fare hari Manipur police ki officer ama yauna personal kharada khut tharubagi maral da arambai tengol ki Tingoloi taruk ngarang Besnupur district police na fagat khre fagat laba miyoi sing adudi Gobingram awang lekai dagi Laisram Sanahal Elais Sana sahi kuntarokni Laisram Risikanta sahi kunni Laisram Premchandra Elais Kandrang Sahitra Nipani Besnupur district ki tera Khongshan bi ward number anidagi Ngangbam Nongdamba sahi kulhomdoini Kangmong Maisram lekai dagi Sarang Them Rabichandra Elais Rabi sahi kunipani amasung Besnupur district ki Lauremba Maning lekai dagi Imnam Jaswan sahi kunithoini hari AT gi tengoloi singna haukiba jun gi mapanda chathakiba banda Manipur police ki officer ama yauna personal kharada khutha ki haibagi maralda makoi gi mathakta case lakhatkibani hiramasi gi matangda wang bawang chathaba haukhre hari